Bjp Leingak Leingak Yaningde Leibak Ashigi Naha Mangba Tare Haiduna Youth Congress Committee na KHONGJANG CHANGSINKHRE India da Leiriba Naha Singi Yaifanaba Kholau Kaya Lauriba Sibu Namsinduna Thamba Yaningde Haina Bjp Leingak ta Khanghan Bagal Loinana Indian Youth Congress ki Fazan Kiba President Atuga Matamda Thadoro Uhaina Ngasi Manipur Pradesh Youth Congress Committee ki Thomi Singh na KHONGJANG CHANGSINKHRE BT Rota Leibak Congress Bhavan dagi Hauzik Paliba BJP government ki Prime Minister ki Thawong Asibu Yaningde ba utuna thambal sanglen da chatna ba thoklakpada police ka muknaduna khongchat adu chalhan kidre hiramasiga mari leinana Manipur Pradesh Youth Congress Committee ki President Mayengbam Ananna hai kibada Youth Congress Committee na tawriba protest asi political power ki struggle gi nate thabak phangdraba naha sing lomi sinmi singi amadi ima ibel singi damakta kholaw asi lawkhibani BJP ki election da ngawba mawong Prime Minister Narendra Modi gi Leingak sasan asibu yaningda ba utuna Prime Minister gi effigy phawba semduna mai thabani India Leingak ki tat ki oiba advertisement gi sasan nasida naha sing Mangba Tare Haiduna Youth Congress na yamna democratic oiba mawong da chathaba protest bu yamna tamthiba mawong da uhan ki basi laibak thibani Youth Congress ang ngasi fawba miyam gi damak khanduna thabak chathakiba ngaktani Youth Congress na Bharat pu atopa leibak singda yonthokpa leitri hairaduna Bharat ki constitution kannaba gi damak Youth Congress na chathaba protest ni haiki mahakna makha tana BJP Leingak ki tat ki oiba thabak thorom singi matangda wangang lubagi damakta Congress ki luchingba kaya fazan ki adubu Manipur da thokliba chahi ahum surakadorba irang asida India government na kumai oina yengduna wahai ama pawba haiduna leirakibani Congress party na India government ki thabak asida yaningde Congress ki luchingba kaya fazan ki wasi yaningde thado u haina KHONGJANG changsinbada Manipur gi BJP gi luchingba singna sorok ta tholaklaga awangang lakpasi angakpa po ihaiba wafam thamki KHONGJANG aduda BJP hatao desh bachao BJP same haiba kholau kayasu lauki Handakta panggokiba AI Summit New Delhi da panggokiba adugumlaba summit aduda Bharat India di pumloi loina amadi karimta khakduna yonthokre aikoigi artificial intelligence ki sector da karimta ngamjadaba karimta haijadaba karimta leijadaba gum yotek thangtek utup khara pudokan de AI Summit aidna Bharat ki yamgraba badi tongan ba world ki country kya invite tawriba se Masi India si yonthoi bani India se Narendra Modi na amadi BJP Leingak na BJP ki sason me aga hada laiba India se tat ki advertise ki sasoni asigumba advertise ki sason da sida Bharat ki izzat Mangba Tare amadi AI na koi da piba khudong jaba sing asina koi ki traditional oiba employment kya ma Mangba Tare Haiduna Youth Congress na yamna democratic oiba mong da sangsin ba Khongset adubu yamna tamthiba mongda atopa leibak Myanmar da Bangladesh ta toba protest tongna nokna biba BJP na adugum loba Narendra Modi na heartless protest gaida akoi da phi thongda bi wangang dibase masi BJP gi oina mati Bharat miyam gi oina adugi batik leibak thibai kai ningai ni Youth Congress na ngasi bawda Bharat ikai ba pi gi ba laitri Youth Congress na Bharat ki damakta madi Bharat ta laiba praja miyam mipung khuding maki right ki damakta struggle kya ama fight kya ama tawjun la lakpani adubu tawriba struggle ase masi pelak tabana maram moira kanda koina puri lokthoga tawga heartless protest ado madu tunglam chat naha sing kanjana ba amadi Bharat ki democratic value amadi principles Bharat ki constitution kanjana bi tawga protest ni adubu yamna ikai ningai oiribadi pekraba khujin mamai muk chawga manipur sida Singa tamga changnaba yadna laiba yamna chahi ahum mihat mifun isa inau ke ama hatna leglaba matamda BJP na ngasi bawda lambi lamdok da thokda protest tokide law ko gide adubu Delhi da protest tawru gide maktadi lamjok da thokanda mahila morcha BJP amadi BJY da tawriba protest ado Manipur dagi amadi Manipur miyam dagi BJP na hena lubra makoi ki macha maso siraga su BJP ki power painin ba BJP ki adugum laba election nang ba power mogar oi ba attitude do Youth Congress Yaningde Haiduna Narendra Modi ki phisi mai thari bani amadi IYC ki President Uday Banuji bu yam illegal oi mong protest to da phabi ba punbi ba illegal protest amadi illegal arrest to bi na koita yamna custodial harassment bi se mosi Youth Congress na Akoi masi yabang am doya junang asi akoi na kari sa marala jatra ba step forcing abung dari se
मसे यूथ कांग्रेस की दमक नते मणिपुर के फ्यूचर की दमक दी भारत की फ्यूचर की दमक दी अब ना कोई सेवा की दे यूथ कांग्रेस ना without fearlessly we have to struggle for the democratic rights we have to struggle for the justice rights of the people rights of the youth we firmly stand with youth congress for the people of Manipur for the people of my native Manipuri मसी की दमक तो कोई लेप नहीं